Hai ma'am, ngasi ko mayamda ꯎꯠꯅꯤꯡꯃꯟꯒꯤꯅ ꯎꯠꯂꯛꯄꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯤ ꯁꯥꯒꯠꯂꯕꯅꯤꯅ ꯍꯪꯒꯥꯝꯁꯦ ꯊꯤꯕ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯕꯨꯒꯤ ꯃꯈꯥꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯨꯟꯖꯩꯌꯦꯕ ꯑꯗꯨꯗ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯇꯧꯔꯤꯅꯤ ꯑꯩ ꯉꯁꯤ ꯍꯪꯒꯥꯝꯗꯒꯤ ꯍꯥꯏꯗꯤ ꯐꯪꯗꯀꯥꯟꯗ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯦ ꯁꯥꯒꯠꯂꯛꯄꯗ ꯀꯥꯡꯁꯣꯏꯕ ꯆꯝꯐꯨꯠ ꯆꯥꯗꯣꯏꯁꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯌꯨꯝꯗꯒꯤ ꯍꯪꯒꯥꯝꯗꯣ ꯐꯪꯉꯒ ꯆꯥꯗꯣꯏꯅꯤꯅ ꯌꯥꯝ ꯍꯔꯥꯎꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯝꯇꯪ ꯎꯠꯂꯛꯀꯦ ꯇꯧꯕꯅꯤ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯪꯒꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯉꯝꯃꯔꯣꯏ ꯉꯝꯒꯅꯤ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯁꯤꯒ ꯃꯊꯦꯜ ꯑꯗ ꯅꯍꯥꯟꯅꯩꯗꯤ ꯑꯗꯨꯝ ꯄꯨꯈꯝꯗ ꯆꯥꯏꯀꯣ ꯑꯗꯨꯅ ꯑꯩ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯗꯦꯁꯤ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ ꯂꯥꯗ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯁꯨ ꯑꯗ ꯏꯁꯇꯥꯏꯜ ꯇꯧꯕ ꯃꯆꯤꯟꯒ ꯐꯩꯗꯣꯛꯈꯤꯕꯅꯤ ꯆꯤꯟꯁꯦ ꯐꯩꯕꯅꯤ ꯑꯩ ꯉꯁꯤ ꯗꯦꯁꯤ ꯁ꯭ꯇꯥꯏꯜꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯥꯗ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯂꯥꯗ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯒ ꯂꯩꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝꯗꯣ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯍꯪꯒꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯝꯊꯣꯡ ꯆꯥꯒꯦ ꯇꯧꯕꯀꯣ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯍꯥꯎꯔꯔꯣꯏ ꯍꯥꯏꯅꯅꯦ ꯉꯥꯁꯦ ꯑꯗꯨꯝ ꯊꯛꯆꯜꯂꯦ ꯉꯥ ꯕꯖꯥꯔ ꯂꯩꯕꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯤꯅꯤ ꯉꯥ ꯊꯣꯡꯕꯁꯤꯒ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯅ ꯀꯥꯔꯣꯟ ꯑꯉꯥꯟꯕꯒ ꯍꯥꯠ ꯀꯦꯔꯦꯂꯥꯗꯣ ꯑꯗꯩ ꯁꯤꯒꯅ ꯃꯪꯒ꯭ꯔꯥ ꯃꯆꯥꯒ ꯂꯩꯕ ꯑꯗꯨꯗꯨꯒ ꯉꯥꯟꯓꯜꯂꯦ ꯑꯉꯥꯟꯕꯅꯤ ꯁꯤꯒꯅ ꯃꯥꯏꯔꯦꯟ ꯑꯌꯨꯛꯀꯤꯅꯦꯕꯀꯣ ꯉꯥꯒ ꯊꯣꯡꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯉꯧꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗ ꯈꯤꯇꯪ ꯑꯩꯅ ꯂꯧꯍꯧꯔꯦ ꯑꯇꯩ ꯃꯣꯏꯗ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯈ꯭ꯔꯦ ꯑꯗꯩ ꯁꯤꯒ ꯆꯥꯛ ꯂꯩꯔꯦ ꯁꯤꯒ ꯁꯂꯥꯠ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯊꯦꯜ ꯌꯥꯝꯗ꯭ꯔꯦꯗ ꯁꯤꯒ ꯁꯤꯡꯖꯨ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯑꯗꯨꯝ ꯇꯤꯜꯍꯧꯅꯦ ꯍꯪꯒꯥꯝ ꯃꯇꯣꯟꯁꯨ ꯌꯥꯎꯔꯤ ꯉꯁꯥꯏ ꯃꯇꯣꯟ ꯂꯩ ꯁꯥꯠꯄ ꯑꯅꯤꯈꯛꯇꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨꯒꯩꯗꯤ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯅꯥꯇꯕꯤ ꯀꯣꯕꯤꯒ ꯑꯗꯨꯝ ꯇꯧꯔꯦ ꯁꯤꯅꯤ ꯑꯗꯩ ꯂꯦꯕꯨ ꯑꯃꯈꯛꯁꯤꯒ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜ ꯍꯤꯟꯖꯥꯡꯗꯣ ꯁꯣꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯎꯅꯤꯡꯅ ꯁꯨꯝꯅ ꯎꯠꯄꯅꯤꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯃꯃꯩ ꯍꯥꯟꯅ ꯂꯧꯒꯦ ꯃꯌꯥꯝ ꯇꯧꯗ꯭ꯔꯦ ꯅꯪ ꯁꯤꯡꯖꯨ ꯍꯤꯡꯗꯨꯗ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯗꯨꯒ ꯈꯤꯇꯪ ꯃꯅꯥꯁꯦ ꯈꯤꯇꯪ ꯈꯥꯖꯨꯛ ꯈꯥꯖꯨꯛ ꯇꯧꯋꯤ ꯉꯥꯁꯦ ꯑꯩꯅ ꯀꯛꯊꯠꯂꯤꯕ ꯈꯤꯇꯪ ꯈꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯃꯅꯥꯗꯣ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯈꯥꯔꯦ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯈꯥꯗꯣꯏꯅꯤ ꯃꯌꯥꯝ ꯐꯖꯅ ꯃꯔꯣꯛ ꯑꯩꯅ ꯖꯥꯏꯒꯦ ꯇꯧꯔ ꯖꯥꯏꯍꯧꯗ꯭ꯔꯦ ꯉꯥꯁꯦ ꯑꯗꯨꯅ ꯆꯝꯊꯣꯡꯗꯗꯤ ꯍꯥꯞꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ
辣的咱们是好了没有？或者木给辣咱拍这个，俺就给辣很累不？就好了。Kopi mana lagi kopi mana tu? Pot dah siapa hen ada? Ni nak pasal apa? Nah, ni bukan, ni agak hal yang. Dah cukup. Mày em thôi. Lúc cái thùng này nè, mày ăn tốt kìa. Ngon mà luôn. Ngon nó hòn thốt thì thốt lắm ăn luôn á cái tấm khay ngon thì cả thổ nhé. Ngon sao chẳng ngu đi rồi. Hào đi rồi chứ chẳng ngang thằng yêu là bà già sao cây kho anh ạ. 가면 재미가 통해 간 거잖아. 좀 짜증나 그래 타오로. 아주나. 있죠. Come hả?
ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯔꯨꯒꯦ ꯅꯨꯡꯉꯥꯏꯔꯁꯨ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯉꯥ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯄꯥꯝꯃꯦꯅ ꯆꯥꯔꯦ 하나 뭐야? 진짜 소스야? ꯃꯌꯥꯝ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯍꯥꯎꯔꯦ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯦ ꯃꯊꯦꯜꯗꯤ ꯌꯥꯝꯗ꯭ꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯕꯗꯨ ꯉꯥ ꯆꯥꯕꯅꯤꯅ ꯍꯥꯎꯋꯤ ꯌꯥꯝ ꯑꯩꯅꯁꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ ꯃꯌꯥꯝ